Nasidagi Manipuri Kandaluki Audang Tidagina Malabaki Damat Andalitana Onajagani Haina Ayam Napubu Chetna Apon Jaraga Yelang Jati Damat Jaipanaba Abang Thoram Singh Masi Manipuri Youth Front of Assam haukiba tang kunmathoida lemnakiba warepki matungina ngasi Sorbura Community Hall da maifana famduna Assamgi Barak Tampaki tonga tonga loop CSO sing chawana kun tre muk tinduna Manipuri kanba loop makal haiba loop ama seme loop asida koi chairman na koi amu RK Sanal convener na isamak loina tonga tonga loop sungi luching masing punna member kun tarunga saba Apung Phaba Committee ama sem kare sem ki bajiga khoina haujoji Manipur chathariba khogi kanglubani gi irang achida mapan Manipur khundaiba Manipuri khoisu kari khongjang changsingani kari thodang logani habegi matang se yam kumna khanarba matungda oja sing tonga tonga loop ki CSO sing luching masing khanar matungda khoina ware bahum ka lepchei hai bore sing asi Assam da leiba khoi Manipuri amadi Manipuri Muslim jinau sing punna koi Manipur tholiba kanglu ki rang sida paisa lupagi mateng pangmi damakta koi mani soup mani sibuk letterhead loena koi banner ka kan namduna lagliba July gi tang mangada Manipuri na taba khun makki club nataga maira paibi nataga leiba NGO sing luchingba sing chokpiraga masa masai khunda protest rally ama tawbinaba ayuk pung 10 dagina 12 phok tawbinaba koi hajiki makal gi magi digi miyamda appeal tawi haiba protest asida akoida chap manaba memorandum ama makal gi magi digi mayamda koina khuchina jakani haiba memorandum asi protest du timbiriba mayamna signature khombiraga akogi Prime Minister of India da koi thabi nabagi damakta makalna mayamda soina asigi memorandum aje khuchina bo hona jakani haiba protest rally asida khunguna leibiriba koi club NGO mayra pabi chinau sina makal ga pau phongna biraga loina koina su mayam ga pau phongna jama hona jaraga koi punna Manipuri maleba kan bisa koi mayam punna lemina si haibegi pandam si sinje bani haiba protest asida mayam punna sarug yamina si haibegi apile se makal magedi thamjari